ꯊꯣꯏꯁꯅ ꯁꯥꯎꯅ ꯁꯨꯝ ꯂꯥꯎꯏ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯊꯣꯛꯂꯛꯑꯣ ꯑꯩꯒꯤ ꯃꯥꯡꯗ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯔꯨꯝ ꯊꯪꯅꯕ ꯅꯥꯀꯟꯗꯒꯤ ꯃꯤꯁ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ ꯊꯣꯏꯁꯅꯥ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅꯣ ꯅꯪꯅ ꯂꯥꯎꯔꯤꯗꯨꯕꯣ ꯊꯣꯏꯁꯅ ꯁꯥꯎꯔꯝꯕꯗꯨ ꯃꯥꯏꯊꯣꯡ ꯍꯟꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯁ ꯑꯩ ꯌꯥꯝ ꯀꯤꯖꯔꯦ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯏꯟ ꯏꯟꯅꯕꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯦ ꯃꯤꯁ ꯑꯩꯒꯤ ꯃꯃꯥ ꯕꯕꯥ ꯀꯧꯕꯤꯌꯣ ꯑꯩ ꯌꯨꯝꯗ ꯆꯠꯆꯔꯒꯦ ꯃꯤꯁ ꯔꯥꯙꯥꯗꯤ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕꯗꯣ ꯈꯪꯕꯅꯤꯅ ꯊꯣꯏꯁꯅꯥꯕꯨ ꯃꯄꯨꯛꯅꯤꯡ ꯊꯦꯟꯖꯟꯕꯤꯈꯤ ꯀꯩꯝꯇ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯃꯤꯁ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ ꯊꯣꯏꯁꯅꯥ ꯑꯩꯈꯣꯏꯁꯨ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯏꯁꯤꯗꯤ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯇ ꯀꯩꯁꯨꯝꯇ ꯇꯧꯗꯦ ꯅꯪꯅ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯃꯈꯥꯗ ꯂꯥꯏꯔꯤꯛ ꯇꯧꯖꯔꯨꯔꯣ ꯍꯥꯏꯔꯒ ꯊꯣꯏꯁꯅꯥꯕꯨ ꯆꯪꯍꯟꯈ꯭ꯔꯦ ꯔꯥꯙꯥꯅ ꯈꯜꯂꯦ ꯏꯅꯝꯃ ꯀꯕꯤꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯗꯗꯤ ꯅꯣꯡꯃꯇ ꯀꯩꯁꯨꯝꯇ ꯇꯧꯗꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯏꯪꯒꯤꯠ ꯏꯔꯥꯡꯁꯨ ꯅꯣꯡꯃꯇ ꯐꯪꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯀꯤꯆꯟꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯀ꯭ꯂꯥꯁ 10ꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯨꯝꯃꯛꯇꯦ ꯔꯥꯖꯦꯁꯅ ꯑꯩꯅ ꯉꯔꯥꯡ ꯇꯂꯞ ꯂꯩꯍꯜꯂꯛꯄꯗꯣ ꯄꯨꯊꯣꯔꯛꯑꯣ ꯆꯥꯁꯤꯗꯅ ꯔꯕꯤꯅ ꯍꯥꯏꯔꯛꯏ ꯉꯝꯃꯔꯣꯏ ꯍꯧꯖꯤꯛꯇ ꯂꯥꯏꯔꯤꯛ ꯇꯧꯕ ꯀꯨꯝꯊꯔꯛꯑꯣꯅ ꯁꯥꯔ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯄꯅꯤ ꯐꯥꯔꯗꯤ ꯁꯣꯏ ꯁꯤꯅꯤ ꯍꯥꯏꯔꯤꯌꯦ ꯁꯣꯃꯦꯟꯅ ꯀꯣꯟꯅ ꯆꯥꯔꯁꯤ ꯚꯥꯏ ꯍꯣꯔꯦꯟ ꯇꯨꯝꯂꯝꯗꯥꯏꯗ ꯑꯗꯣ ꯗꯦꯕꯤ ꯄꯨꯖꯥꯁꯨ ꯀꯨꯏꯗ꯭ꯔꯦ ꯕꯣꯔ ꯈꯣꯏꯔꯝꯕꯁꯨ ꯆꯠꯂꯨꯁꯤꯗꯅ ꯍꯟꯇꯛꯇꯤ ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ ꯑꯦ ꯅꯨꯄꯥꯁꯨ ꯈꯣꯏꯔꯝꯕ ꯌꯥꯗꯕ ꯂꯥꯏꯗꯨꯕꯨ ꯆꯠꯂ ꯀꯩꯗꯧꯗꯣꯏꯕ ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ ꯒꯗꯥ ꯂꯥꯏ ꯈꯣꯏꯔꯝꯕ ꯅꯠꯇꯦ ꯅꯨꯄꯤ ꯂꯨꯝꯃꯨꯁꯦ ꯍꯥꯏꯕꯅꯦ ꯁꯣꯃꯦꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯗꯤꯕ ꯀ꯭ꯂꯥꯁ 9ꯒꯤ ꯄꯨꯁꯄꯥꯗꯣ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯌꯦꯡꯖꯕꯅꯦ ꯑꯩꯉꯣꯟꯗ ꯉꯥꯎꯖꯔꯤꯅꯤ ꯃꯥꯗꯤ ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯆꯠꯂꯣ ꯃꯤꯅꯥꯏ ꯄꯛꯇ꯭ꯔꯦ ꯅꯁꯛꯇꯨꯒ ꯏꯅꯣꯏ ꯍꯦꯛ ꯅꯣꯏꯔꯒ ꯅꯉꯣꯟꯗ ꯀꯅꯥꯅ ꯉꯥꯎꯕꯤꯗꯣꯏꯕ ꯍꯥ ꯍꯥꯏꯔꯒ ꯅꯣꯛꯏ ꯄꯥꯔꯤꯅ ꯌꯥꯔꯦ ꯃꯈꯥ ꯀꯨꯝꯃꯁꯦ ꯑꯉꯥꯡꯈꯩ ꯂꯣꯏꯅ ꯀꯨꯝꯅꯈ꯭ꯔꯕꯅꯦ ꯁꯥꯔ ꯄ꯭ꯔꯦꯝꯅ ꯁꯣꯏꯗꯅ ꯉꯥꯛꯂꯛꯑꯅꯤ ꯀ꯭ꯂꯥꯁ 10ꯒꯤ ꯑꯝꯇ ꯀꯨꯝꯃꯛꯇꯦꯅ ꯃꯈꯣꯏ ꯍꯥꯏꯅꯔꯒ ꯀꯨꯝꯃꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯇꯤ ꯑꯩꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦ ꯄ꯭ꯔꯤꯇꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯍꯥꯏꯅꯔꯤꯀꯥꯟꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯛꯏ ꯊꯣꯏꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄ꯭ꯔꯤꯇꯤ ꯍꯧꯖꯤꯛ ꯀꯧꯔꯤꯗꯣ ꯇꯥꯕ꯭ꯔꯥ ꯄ꯭ꯔꯤꯇꯤꯅ ꯆꯦ ꯀꯩꯅꯣ ꯀꯅꯥꯝ ꯀꯧꯗꯤꯌꯦ ꯃꯄꯥꯟꯗ ꯁꯥꯔ ꯗꯦꯕ ꯀꯅꯥ ꯂꯩꯔꯤꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ ꯔꯣꯖꯤ ꯁꯥꯔ ꯗꯦꯕ ꯎꯕꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯁꯥꯔ ꯗꯦꯕꯅ ꯅꯣꯏꯗꯤ ꯂꯥꯏꯔꯤꯛꯀ ꯄꯥꯗ꯭ꯔꯕꯣ ꯃꯄꯥꯟꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯕꯣ ꯔꯣꯖꯤ ꯍꯥꯏꯔꯛꯏꯕ ꯋꯥꯗꯣ ꯇꯥꯗꯈꯩ ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯁꯥꯔ ꯗꯦꯕꯅ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯔꯣꯖꯤꯅ ꯁꯥꯔ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯝꯃꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯁꯥꯔ ꯗꯦꯕ ꯃꯃꯤꯠꯀꯗꯣ ꯂꯥꯎꯊꯣꯛꯂꯒ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯍꯧꯔꯦ ꯃꯤꯁ ꯔꯥꯙꯥ ꯐꯥꯎꯟꯗꯔꯒꯤ ꯅꯨꯄꯤꯅꯤ ꯀꯥꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯅꯝꯁꯦ ꯋꯥ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ ꯁꯨꯅꯤꯇꯥꯅ ꯔꯥꯙꯥ ꯀꯩ ꯋꯥꯅꯣ ꯇꯥꯁꯦ ꯍꯥꯏꯌꯨ ꯃꯤꯁ ꯔꯥꯙꯥꯅ ꯀ꯭ꯂꯥꯁ 9ꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯌꯥꯝ ꯀꯤꯖꯔꯦ ꯍꯥꯏꯔꯒ ꯂꯩꯔꯦ ꯇꯝꯅꯔꯦꯅ ꯇꯧꯔꯤꯁꯤꯅꯤꯅꯦ ꯁꯨꯅꯤꯇꯥꯅ ꯁꯥꯎꯅ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯇꯝꯅꯕꯅꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯃꯠꯇ ꯍꯥꯏꯔꯛꯀꯅꯨ ꯑꯩꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯁꯤꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯪꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯊꯣꯃꯥꯁꯅ ꯊꯣꯡꯂꯣꯝꯗꯒꯤ ꯃꯃꯥ ꯂꯨꯄꯥ 5,000 ꯈꯛꯇ ꯄꯤꯌꯨ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯕꯥꯔꯗꯦ ꯂꯩꯌꯦꯕ ꯁꯨꯅꯤꯇꯥꯅ ꯏꯆꯥꯊꯣꯏ ꯃꯃꯥ ꯄꯤꯒꯦ ꯅꯪ ꯂꯣꯏꯁꯤꯜꯂꯨꯔꯣꯆꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯨꯅꯤꯇꯥ ꯃꯆꯥ ꯐꯠꯇꯦ ꯈꯪꯂꯁꯨ ꯃꯆꯥꯒꯤ ꯐꯠꯇꯕ ꯑꯗꯨꯕꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯩ ꯊꯣꯃꯥꯁꯅ ꯍꯥꯏꯔꯤꯈꯩ ꯇꯧꯏ ꯃꯃꯥꯁꯨ
मचा सिबु मथंता यावी हाइदुना अदुकी मतिक केहली थॉमस प्रप प्रप थोकलकपदा थोइसना अदु इसिंग थकनबा यारगा हाइफेट नोनथरगा लई थॉमस ना थोइसना दा हाइफेट नानसिलुई थोइसना खंप्रेक खंगना इमा हाइरगा येंगी थॉमस ना कांग अमा चिएना हातपनी मतो सुम तौना क्लास 10 की रूम दा तुम्बनीना कप्पा खोटपा केमता ताद्रे याम नुंगाइना इग्ना तुम्मे नोंगाले अयुक्ता मागी मथौ तौनादुना स्कूल की मतम यौरई थोइसना स्कूल कारकलम्मे पुष्पाना थोइसना अइसो हयेंग ममाना बोर्डिंग चंगनबा हाये हयेंगुम्बा चंगक्तो माले रानी ना अमो अइसो चंगला अदुने थोइसनाना चंगओ ए इथंता लेबसे याम किजरेबा आई खोमबना थोइसना कौरगा हाइरई थोइसना सिगी चेसे युमदमदा पाबियो थोइसनाना होय होय मतमदे सुम हौखिबना नुमिदांग तारकलम्मे अदुसु थांगजे नुमित खुदिंगी थोइसनाबो हे कौथोरकपुगुम तौरए थोइसना तुमलंबदगी ममित फट लाउना पांगथोरए नोंगले नुंसिचु अरुइबिनी कन्ना कन्ना सिटले थोइसना कीरसुकीना तुमनरिबा मयाम अमता हौदोक्ता गई ngसिदी अइबु कीहलिबा तमनरिबा नंगना ngambra अइना ngambra हाइरगा थोगलई थोइसना स्कूल अदुगी मनाक्ता पुखरी अमा लैबदुदा लेपलगा हाइरई नंग कनानो याम थुना अइगी मांगदा थोलो अइबो सुग्यामना कीहलिबा अइना नोंदा करी लानख्रगे हाइरगा कपंगा ngange खंगहौदना पुखरी अदुगी मनाक्ता हौरिबा खोंगांग पांबी अदुगी नाकंदगी मुसी तौरगा लैसाबी मचा अमा थोगलई मसक्सु अदुकी मतिक फजै थोइसना नंग कनानो लैसाबी अदुगी थवाइना थोइसना नंग अइबु कीगनो अहि नोंगना कैसु तौरोये थोइसनाना अइ नोंगना करी लानख्रगे अइबु नंगना सुगांग वहनबिरिसे करिगिनो नंग कनानो हायो नंगबुसु अइना खंगदे नुपी अदुगी थवाइना हिगना लाउना कबलई अदुगा हाइरी थोइसना अइसे अशिबु थवाइने अइना सुकवाना लाइरमलेंदा तिनबा ngamdana खांगलिसे कनामतना खंगबिदिए अइना वाना कब्जबसे ताबीबा खंगबिबा यावरकनी हाइना अइना मतम कुइना ngaijरकपने अदुबु थोइसना नंगनतना अइना कब्जबा कनामतना ताबीदिए थोइसनाना नंगना पामिसे अइंगोंदगी कइनो अइबो इनिंग इखातमना अकी तुजुंग याउदना महै तमजगे अशिबा नुपी अदुगी थवाइना थोइसना नंग अइगी मतिंग अमता पांगबियो थोइसना नंग अशिबा अमगी थवाइने अइ खांगे अदुबो नंग कनानो करिनोसु खंगदना अइना मतौ करमना नंगी मतिंग पांगदोइनो थवाइ अदुना अइगी पुंसी वारिसे अमता चिथदना नोंगोंदा लोइना हाइगे थोइसना नंगी करंबा वारी थवाइ अदुना हाइरे अइ स्कूल सिदा क्लास 10 कारप मतमने अइंगोंदा इमानबी रोशनी न कौरी थोइबी गेट लोमदगी चंगे थोइबीना कइनो हे मशीन पीसिना हे उराव थरावरगा लाई रोशनीना होइबेमा दासुरसना चिठी पिरे हाइगे तौबने थोइबीना हा मा थोगलाबो रोशनीना थोगलक्त्रिये मा हंगता तुये थादोइने अखोय अबुंगो ngarang थोलकपने मंगोंदा पिरकपने थोइबीना ओ पिरो अइ हमता पागे याम पानिंगे मागी मपाव तादबसु यामना कुइरे रोशनीना पक्तिसो होरेन कोना पारो नयुमदा
Sidi school ne. Sida saroina faradi nang tanthokchani. Thoibi su hoi haiduna Rosni makhoi ani moigi classroom da changi. Makhoi class da khwadi ngausinaba nupa room side da Ras, Thomas, Abi, Johnson pulap phamlaka leirammi. Thomas na Thoibi chak sarak pro. Thoibi na khumningum khumningdagum. Hoi Thomas na mo hairi. Thoibi ado aina haiba wado nang kai khalige. Thoibi na kaino Thomas ai khoi se angang yamna oiribane. Exam su kuidre ai se nangi friend amani khalo. Thomas na ai di nang se friend amani khanba ngamde. Aina haiba yadaba se ai bu singnabane. Thoibi nang wakhal munna khalo. Aina haisine. Matang aduda oja su changi class mathang tauraduna haukhre. Thoibi, Rosni, Bema makhoi mem chatnaba thongna rai wari saraga. Bema na Thoibi ekhoi founder gi machado ma se makok sakpagi type ta tawe haibane. Kok yagi di leiti yasinaraga khangna silo. Thoibi na Bema kaino aibu da Surajna kai khandawrige. Aidi da Surajpu yam nungsiye. Rosni na amo yare nabanimak ayum yore changhaurage ko. Ado date kaya da boarding da changna se haino. Mama baba hoida haina ro ko. Bema na hoi Thoibi na aidi bit ka leite boarding changba Thomas uning khanbada. Bema na he aikhoi moiga unaroi he nupirom kanamta changna dabane. Thoibi na mo o adubu oiradi phaine ai masakto ubada oninge. Thoibi su Bema su mayumda changna rai. Magi numidang wairangdi thaba ingkhang loisilaga Surajna pirakpa chethi adu puthukduna parami. Chethi gi warolna Thoibi nungairibro dada nangbu yamuninge. Aisu exam se sasa tharaga thokla adabade. Nang study phajana tawriba natro. Ngopsinaganuko dada tholafa ngairamuko. Phare nangi dada Suraj. Thoibi momo noksai. Thoibi chak thongba loiraga mama bu halakwa ngairammi. Ngehakki matung mama halaklammi. Mama na ibema ima lae. Thoibi na ima kaigino ngasidi thengina. Mama na hairi ibema potu loina yonthokpada thengkhrini. Aduga nangna karam kanda boarding changgeba. Thoibi na hairi ima ai boarding da changaroi. Ima ge wabase yengba ngamde. Hairaga nungaitana mama da yengjai. Mama na hairi kaigi yade boarding da leigadabani ko parikha kuidrabani. Ima na marup amasu yaubani. Adu hangtakti phangani. Ichage haina mama na mataw sum tawna numit adu haukhre. Mathangi numit ni ayu anganbani. Bema Thoibi hoida prap lai. Bema na kauraki. Thoibi na maninglomdagi. Bema ai sida leye. Kai haige somda lao. Bema na ngasi kebisana hoi usopne. Nang kaurabo hauji call tawra ame babada loisilo laktradi hat kaniga tawrakpani. Thoibi na huine ngasine as ado school de ngasi mem hari gi test leibane. Ki dana karaktre khaloidrane. Bema na hoi bema nang hek chatloro kaino khangde me. Ai luisin ba chale ko nang ama mundana dum tawlerano loisilamo. Hairaga Bema luisin ba chatkhiramme.
ꯊꯣꯏꯕꯤꯁꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯤ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯃꯥꯟꯅꯕꯤ ꯀꯦꯕꯤ ꯍꯣꯏꯒꯤ ꯎꯁꯣꯞꯅꯦ ꯆꯠꯇ꯭ꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏ ꯕꯦꯝꯃꯗꯣ ꯍꯧꯕ ꯂꯥꯛꯑꯝꯃꯦ ꯑꯩ ꯑꯝꯇ ꯆꯠꯄꯤꯔꯨꯒꯦ ꯃꯃꯥꯅ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯀꯣ ꯕꯦꯝꯃꯁꯨ ꯂꯥꯛꯇꯨꯅ ꯀꯦꯕꯤ ꯍꯣꯏꯒꯤ ꯎꯁꯣꯞ ꯃꯐꯝꯗ ꯌꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯣꯃꯥꯁ ꯒꯦꯠꯇ ꯊꯣꯛꯇꯨꯅ ꯊꯣꯏꯕꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯁꯥꯔꯗꯦꯕ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯊꯣꯃꯥꯁ ꯀꯅꯥꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯗꯨꯕꯣ ꯊꯣꯃꯥꯁꯅ ꯁꯥꯔ ꯗꯥꯗꯦꯕ ꯂꯩꯔꯥꯡ ꯑꯃ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤꯗ ꯏꯅꯥꯎꯁꯦ ꯂꯩꯔꯥꯡꯒꯤ ꯋꯥꯈꯜꯒ ꯍꯧꯔꯕꯣꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟꯗ ꯊꯣꯃꯥꯁꯀꯤ ꯐ꯭ꯔꯦꯟ ꯖꯣꯟꯁꯟ ꯔꯥꯍꯨꯜ ꯖꯦꯝꯁ ꯃꯈꯣꯏ ꯂꯣꯏꯅ ꯊꯣꯛꯂꯛꯏ ꯖꯦꯝꯁꯅ ꯊꯣꯃꯥꯁ ꯂꯥꯛꯑꯣ ꯅꯪ ꯉꯁꯥꯏꯗꯒꯤ ꯉꯛꯀ ꯇꯦꯛꯑꯅꯤ ꯂꯥꯛꯑꯔꯣꯏ ꯂꯥꯛꯑꯣ ꯔꯥꯍꯨꯜꯅ ꯍꯦ ꯉꯁꯤ ꯖꯦꯝꯁꯁꯦ ꯁꯥꯔ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯣ ꯅꯪ ꯃꯈꯣꯏ ꯂꯣꯏꯅ ꯆꯪꯂꯁꯦ ꯍꯥꯏꯅꯔꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯁꯣꯝꯗ ꯀꯦꯕꯤꯁꯅꯥ ꯍꯣꯏꯗ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯂꯣꯏꯅ ꯄꯨꯜꯂꯦ ꯔꯣꯁꯅꯤꯅ ꯊꯣꯏꯕꯤ ꯅꯪ ꯄꯥꯔꯕꯣ ꯉꯔꯥꯡꯒꯤꯗꯣ ꯊꯣꯏꯕꯤꯅ ꯄꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯃꯥꯕꯨ ꯊꯣꯛꯂꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯅꯦ ꯍꯥꯏꯔꯒ ꯅꯣꯛꯏ ꯔꯣꯁꯅꯤꯅ ꯏꯁ ꯏꯔꯥꯡꯗꯤ ꯃꯩꯅꯤ ꯅꯥꯀꯟꯗꯒꯤ ꯀꯦꯕꯤꯅ ꯏꯟꯁꯥꯡꯁꯦ ꯄ꯭ꯔꯞ ꯑꯝꯇ ꯁꯦꯝꯃꯨ ꯕꯥꯃꯣꯟꯁꯦ ꯃꯅꯥ ꯄꯥ ꯌꯥꯗ꯭ꯔꯦ ꯌꯥꯍꯧ ꯊꯦꯡꯉꯦꯒ ꯅꯣꯏꯈꯠꯀꯦꯁꯨ ꯀꯣꯟꯅ ꯈꯠꯂꯣ ꯕꯦꯝꯃꯅ ꯑꯋꯣꯏꯕ ꯔꯣꯁꯅꯤꯒ ꯊꯣꯏꯕꯤꯒꯁꯦ ꯃꯋꯥ ꯅꯥꯏꯗꯣꯔꯕꯅꯦ ꯍꯥꯏꯔꯒ ꯅꯣꯛꯏ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯕꯦꯝꯃꯅ ꯊꯣꯏꯕꯤ ꯑꯩ ꯄꯨꯛꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪ ꯆꯪꯍꯧꯔꯣ ꯍꯥꯏꯔꯒ ꯕꯦꯝꯃ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯆꯥꯕꯗꯤ ꯃꯌꯥꯝꯗꯒꯤ ꯁꯤꯡꯖꯨꯗꯣ ꯅꯪ ꯂꯣꯏ ꯆꯥꯔꯝꯃꯅꯤ ꯆꯦꯜꯂꯨ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯊꯣꯡꯒꯥꯜꯗ ꯅꯣꯛꯑꯒ ꯂꯩꯍꯧꯋꯤ